Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau iduning thoki post agi lakhotarake kangpokpi gi kuki amadi churchanpur zomi mai hoba makai khatnariba asi numit mari mangani fare iduning thoki post agi lakhotarake Churchanpur gi Kuki Jo Council na 25 February da kauba political roadmap meeting da Kangpokpi side gi Kuki representative amata yauraroi Keso sing na yamna saukre Falemol area gi village 23 da villager sing na lon na jangduna leiruna ba plan iduning thawna social media da leak uhen khibagi counter tawna na ba Churchanpur gi Kuki Jo Council na numit adu da 18 February da rally sin ki rally suto kre village sa changbusu yaitho kre center ga KJC ga yanaba ama purakre kari da yanaba purakhibage haiba public khangan khide Kuki Student Organization case owner KJC da yamna sauki paisa sare haina blame tauki Hauzik KJC ki bank account da India government na lupa crore 3.2 pi bagi paulik oirakli basini iduning thauda paulik oiriba si KJC amadi ITLF tagi oigani haina allegation su tauri madugi matung displaced people sing cycle da leiriba sigi laifam yum sanana ba maitei khulga naknaba jaga singda yum sanana ba lam survey tawgani haina notice to ki balaikre maramdi Kangpokpi Kuki sing na displaced person sing asi cycle da sunglei lehaningdre kuiraklabani na waret taningle governor gi Kangpokpi khongchata displaced person sing asigi yum sabina ba haija ki balaire Editorial kalam mokangna paudagi lakhotarake Luchingba inthuraga president role thamba mireibang macha singna logi wang madalam khailana changlakhiba lamhen tu henba mioi khujok kharana Manipur gi apunba saktam da singna dunalan darakpada central amadi state lengana matam chana waroisin prokpa ngamdabadagi miyamgi mausagi punsida chawna awaba jaitheng mayong nahalakhiba chahi ani mapung phajilakadore landarakhiba lamhen tu henba singna mitai kaya hatkre makoina yum kai Lising kaya may thakre lanjinarakpa mitay lising humfu henbana relief camp sing da changja from lauduna lairi relief camp sing da changja from lauduna lairiba miyam na makhoi gi masa masagi khul amadi yum da hanjinduna ne taba punchirol amada laiba pambagi kholau sing lauba leptri loidina miyam gi mihut MLA sing gi marakta gi tholiba watho asigi waroisin purakna ba hona ba uba phangde adubu laibak thibadi central government gi maikai degi watho asigi waroisin ingtapa mawongda Purakna bahona bagi mahut miyam gi mathakta military operation chatharaga waroisin purakna bahona ragli basi laibak thibani center da BJP gi Narendra Modi na Luchingba NDA lengak lairi Manipur da su BJP na Luchingba lengak laire basu laibak ki apunba saktam thugaina balandara khiba lamhen tu hen ba khujo khara laksin mangam dabadagi chahi ani rom khunja singna maramdam gi apunba saktam amadi miyam gi punsi lan thum kanjana balan ngak gi thabak sing leptana chathaduna lairakhibani adubu lan gi waroisin purakna bahona de haibagi maral siduna Lengak tu yauriba BJP ki MLA singi marakta gi Luchingba sindokna bahona ba amadi opposition gi maikai degi su lengak ki thausil da pen da bagi maral kya si bagi thawong central amadi state ki Luchingba singda chathaduna lakpadagi central government gi pautakta N Biren na CM gi post gi resign tawkhibadagi president rule gi lengak lerakhibani adubu Luchingba sinnaba chen chongliba BJP ki MLA singi marakta su Luchingba pamba masing yamna leibadagi lengak se mangamdana leiringai cheirakta governor na Secretariat of Famduna Lengak Wayal gi Thaugal Pangba Hokre Manipur Lengak suspended animation amadi PR thamduna khulngak pasing leptana phagalakhiba asigi mayokta miyamna khulngak pa phabi yaroi athubada lengak mathau ta holo haibagi demand gi khongjang sing leptana changsalakkhibadagi miyam amadi security force ani gi marakta muknabagi thodok singchu thokpa horaklei State asigi PR lengak na khulngak pasing phabagi thabak chatharagli basigi matangda MP Ningthau Laisemba Sana Zawbana khulngak pasing anti India natte anti national natte makhoina chongthoragli basi lengak amadi security gi asoiba leibadagi maramdam kannaba chongthorakhibani makhoibu tathi tawoina tawduna phabagi mahut ningthina wakhal taminaba mathau tai mamangda June 18 gi thodok thokhibadu PR manungda thokhibani June 18 gi thodok tagi hena sathiba ama thoandanaba honagadabani haiba wafam governor da khangan belaikre hariba sida governor gi maikai dagi kari khongthang lorakadagi haibadu yengba tari miyamna popular government thamnaba MLA sing da taksilabasu MLA sing gi marakta Luchingba munnabagi thawongna maram oiraga Luchingba khanba ngamdabadagi president rule gi chaitheng miyamna mayoknaba tarabadi hauzik leiriba MLA sing lakadariba general election da miref oibe yaroi haibagi kholaw lerakli basi laina lobu chumloi miyam gi thamoi sokpa thodok sing leirakhiba sina maram oiraga political party sing maru oina lengak pariba party gi tunglam chatta afaba phal phangbagi mahut miyam ga samnaba yadaba party ama oirakpai state asida miyam gi thogai makha tana paibang pamlabadi popular government thamduna president rule khulai thuna lauthok tuna thokliba irang asigi tung koiba waroisin purakna ba khona bana central amadi state ki Luchingba singi achumba khongthang oigani masagi maramdam punsi amadi lan thum ngakna ba chongthorakli ba sing phaduna cheirak pina ba khona bagi mahut wakhal taminaduna tangdu leitaba purakna ba khona bana lenga ke chumba khongthang oigani